So guys, ngasi se March ki date 22 curfew to bono ni ko isa na ko. Aduna ngasi curfew to ribo po si aigi oiba mota di 31st March pobodi to haningi maramdi ai ko isa na kongtang se lokha haningi maramdi yamna hoji critical oiba phiba moda labani wall ki oina 3 lakhs confirm ora payabagi sans amna wange duga mo 11,000 plus sibagi sangse hujik laidibane aduna hengalakpasu yari adugoma India gi oina 3,500 ti confirm oidibane aduga mo sibagi sangdi mi mari ketang sidangari adubu percentage hot matamda 2% katani India gi hujik se ko confirm ori se adubu 10% di compulsory yorkadra haibase aigi wakhana khalli aduga hoji India da mi sing ahung wa chonga nare haitaraga su mi kunga nipan katani na ba phaga mayum da chakrise aduna koi north east ki mafang khuding makta su yorkani haibagi wakhalon che soidna mayam su mi painarangani yoksi yorkani 200 country lebagi manungda 20 country only 20 country khatang ne ngai rebane hosi corona virus yodibise loina mak spray torkini aduna koi section thorang lokhatpa mathau tai isa na gyan ta mathau tai miyam tin mafamda chatta mathau tai aduga sanitizer sijinna ba darkar oi compulsory nongmada khuttoina hama mathau tai aduga amuk mark sijinna mathau tai aduga mai mitta toina pai bu khotpagi thabakse tawdo fai tawminagumse aduga amuk paisa thiba matamda paisa dagi su spray tawre haidna yam hairi ado tin thaga paisa thibagi habise tawminagumse aduga koi manipur gi oina confirm te case amta laitri mayam da su nungnangba orakadra habagi lerakadra habagi nungnangba soidna magi lerangani aisu lei aduna aikoi 25 March phobodi akoigi oina market close tawri adubu 25 March se si loiga 26 di akoi compulsory pot laiba mayam hen tindori bneba aigi oiba mota di 26 sida pot laiba hobe satpigano numinini humni larga pot laiba satpiyo maramdi yamna critical oiba yamna khudong thiba matam oirabane in Manipur India gi manung jana laibani na compulsory virus se soidna magi chelakhigani aduna khoi section thorang lokhamina si aduga khoigi aigi message ta matang kunam kuina dagi khoina lahau tawbada nongmang khasijinai khanau nabada mukthubi mana phulaga sijinai masigi keno singju system ji jo khoi mioi khudimangna imung khudingmakta keno phutlaga manam che thadokpa sigi system ji ma su tawragadi yam phagadra haina khali thank you all agi message haibu si message ni mayamna asongam yaw songa piu thank you all mayam bu thagat chari